Chahi amagi makhadariba angangsingna khoihi chaba yabra. Aikoina numit khudingi khoihi chaba matamda aikoigi hakchangda kari thokkani. Ahanbada khangminasi khoihi si matau karamna semakpano kamaina oirakpano. Khoihi si ahanbada laihi oirami. Masdagi chini gi molecule amakhakna semba chini jat simple sugar haribasdaida kaitharak khoira da tunga laikhini. Masdagi khoira gi oiriba design lepnai da khoi gi masasing no humai humjanbana manil kahan mamaithang da thumna hawkraba khoihi si oirakpani semakpani. Kadi laigi lahidagi semakhi haibadugi matungina khoihi si magi machu mahau amadi manamda khenaba kya laibana hani makhalsi bahari amalai hai hani adu mathai thaina dai fau khoihi si yam phabu jinjangni even live sing gi jinjangni dana fau haina misi si kamai to rizano khoihi da kari mukti hek yaw buzano masi aikoina nungtigi chasinma matamda aikoigi hakchang da kari mukti thokane ma chaba gi phattaba gati laibra punamak ngasi gi videos dagi mamtana khangminase. Number 1. Khoihi na dongi nong magi numit khoithum nan gani. Hani si chini gi mahut chinjin mangamba energy mati antioxidants marang kaina yarubudgumba nang lawa mahini. Maramsna masi adomna chada coffee da chini gi mahut hapga thakpa yam kanai. Chini chabai phatabasingdagi nathainaba. Adubu section wa amadi thercha hoge. Hani asisu still chini makhalamadi adum oribani. Mayamna chanariba chini angaupa siga yengnabada man hakchangda kanaba pi haibi wane. Aduna phai hariba khoi asinasu adungi blood sugar level wangkadhanba ngammi haibasmadi kaubigano. Maramsina diabetes lebasing adum chaba yayade kayam chani charoi doctor ga hana tanabiyo. Hani si anti-inflammatory oibana asokpada adi maina pokpada taibada yam kanai adungi hidak leitragadi tayo. Number 2. Wait, Angaiko. I give friend Amadi Mrs. Lai. Hi friend, I found a cool site for a bet then own 18,000 rupees in the game Aviator. I am sending you the link, check it out. Yes, I should license site for a bet platform dagi Aviator game sanare. Adom su interest lai viragadi sigi site sig link description dagi fangbigani. Masda adongi first deposit 200% bonus fangbigani. Masi sanab the irai live instant withdrawal so dagumba platform ni. I have it sanragu charke. Sign up to 10,000 deposit to the bonus amafange. Aviator game dina test to strategy si masi karim nate. Watch it to X or puga sigi case of stay the click the hobune. Kudamuina 5,000 bet tozake. Plan pakal a. I give winning slot downava 2x odds the case out hit the hole. And yes, I give bet save double oire. Amuka try to say. Amuka case out name. Oh, rupees 11,000 amuka hore. Yera plane sa mutang start to say. Odsing I say aduga. Guess up namase. Yeah, just 1 minute rupees 25,000 win the hore. Come the way. How's it rupees 25,000 withdraw to say. Ningsing view. For a bit again to what out on the thing narrow. I don't license site for a bit the sana view. Description link to sign up to view. Rupees 30,000 for exclusive bonus pang view. Aviator nungani enjoy to view. Good luck. Number 2. Numidang tuna tumthan badasu. Khoihi si yam kanai. Tumthaba yaganabasing tumamdai phamung changamdai da khoihi chamas amanatraga ani chabiyo. Maduna adom tumthan bada changba melatonin hariba hormone si thatholaktuna adom tumthan bada soidana tengbangani. Number 3. Khoihi chabana khang hijinba karigu mamachin phapusin magi matamsu khongjelsu yangkhat halle. Budi phaba pamasing adungi diet khoihi hapchanbiyo. Khoihi chabana ekoina ahal oiraga kaugan thibagi chang hinjilapa sesu tapthali haidi. Hani chang naina chabana ekoina kenom kenomda puning changag leibagi matam asisu sangtuk hali haidi. Scientist singna isam samna harabda hani si ekoigi brain de yam kani haibane. Number 4. Adongi mathaying thanba wakal santi hanjil halakpadasu khoihi na yam chawna tengbangi. Mataw karamna. Khoihi de yaw glucose ekoigi ina yam thuna chupsili.
matau asum tawna aikoi gi singli nawli gi sel singda sakti pisinduna wakhal waramba matha sarambasi mayeng ta thalakma ngambani mut nunga halapda tengbang bamba jaldi khoihi da pai khe yaure aduna khoi chabiu mut nungai biu Number 5 khongnau naba amadi lok thungbadasu khoihi si yam kanai Bix mithai dasu honey and ginger thaba dum thengna birangani aing asa olakpai lok thungnarakpa matamda khoihi kharem leira thambiu soidana kanarakane thummi kaidana amuk lana lo leramni khoihi di lok tadi yam kanai chahi ama helaba thaba kheba khotpa lok gogo khugan bangang sing dasu khoihi si recommend tawi Number 6 khoihi na dongi heart ki mapangkal su kankat halli Malim gliba kya da thamui lena si khwaidik paktak nana wadugumba Number 1 kumpu balena ama oirakli Haujikan hal oiraga sibabu oiro nha oi oina bum turaga sibabu oiro aikoi myui bna sibagi maramsi ayambadi thamui lena ga mari lena bangak toirami thamui ga mari lena bangak toirami aduna aikoi na punsige isu singna sanabu uge ka haragadi adungi heart tu phana thamba haibasi yam thina maru oire aduga heart phana thamge haragadi aikoi na kari chari kari thakli haibasta joton tobasna khwai dege na maru oi masigi matang da khanana topic ama semjarake adu bodom khoihi chabdi hobiro maramdi khoihi da I utong sing khujilakadabdagi ngakthuk pibangam badugumba majal sing cardiac failure dagi ngakthuk pibangam antioxidant sings yam marang kaina yauri Kaubinu, aikoi gi haksang na oxygen darkar oibagum antioxidant su darkar oiribane. Number 7, khoihi na aikoi gi tibong trin busu healthy oina thambiba aikoi gi chaba tumhan budasu yam chauna mating tobi. Number 8, arumba hanthan budasu khoihi si yam kanai. Journal of the American College of Nutrition of Follow study amada asumna hairi. Chaning thakning ba polak dawba khoihina namsilaga thamba ngami mangonda yauriba maru oiraba vitamins minerals amadi fatty acids singasna aikoi gi hakchang na darkar oiba energy tudi bibirakani adu aikoi gi arumbadi hengat halloi phadra dudi khoise yam losilapus da jackson wa amana chahi amagi makhada leiba ngangsingda khohi pijabigano sungpi pijabigano botulism tholakpiyai botulism haibasi clostridium botulinum haiba Leibak to upul da leiba bacteria asna puthopa yam mayai kan bahu madagi tholakpane masna khoibu mangthokpa mosin han bangami kariguma sigi husi angang sing da jangki ba thogadi singli naurigi system da attack toxin duna angang do paralysis to han ba phau oithoi But don't waste my life you spend try a lot progress now has the best cause in